Tronglaobi da bom kapsinra ngangani hatkiba masung mamana sokpan nangankiba gi Thoudokta NIA na fakraba S Palal Thadou Elias Lalboy Sanction Mathang tha September gi tang ahum phauba Judicial Custody da Remand Louthaduna Guwahati Central Jail da Thajinkhre hari Press na fangma paumagi matung ina S Palal Thadou bu NIA Manipur gi Special Court 2 da virtual gi kuthang da puthoklaba matung mahakpu Guwahati Central Jail da oina lainana bu court na rai asi takibani Manipur hose goiriva law and order gi fibam yenglaga mahakna Manipuri jail la leibada khudong charo heba wafam NIA gi Special Public Prosecutor na pukhalakpati gi thasi gi tangkun ga mathoi da court na Palal bu Guwahati Central Jail da Hongdokna na bakhangan ki hearing adu the Defense Council na Palal Thadou gi hakchang gi fibam yenglaga Churasanpur gi District Jail la thamna gi wafam pukhalake wafam adu court na kakpakaloindana prosecution na thangalaki ba Palal bu Guwahati Central Jail da hongdokna na gi wafam adu da yaba pikibane Court ki wafam adu bu ngakladuna Palal Thadou bu security ge kan section thoranga loinana Assam da purba matung Guwahati Central Jail da Thajinkhre hari amaram da case asiga mari leinana NIA gi maikai gi khangalakpada lona thingkhraba lalolup United Kuki National Army UK NA gi finance ki head suodiba Palal Thadou na lalolup asigi khusukhulai leinana bamadi atai makhal kaya gi tengbang fangnana bu honabada achoba thodang lowi ma ki mathakta BNS explosive substance act amadi unlawful activities prevention act Makhada case register Tauri, Loinana Palal gi mathakta Makhatava investigation ke Thaduna, Lalolup asigi cell lakfam Ngamkhagi Wang Madaleva Lalolup Singa, Samnabra Habigi Matanga, Kupna Tizinbaki Tabak Chatari Hari, Hosik Faubuina Palal gi mathakta Chatariba. Tizen Hobson bagi tabakta Magasi Tronglaobi ki Thoudok adu khaknatana, Tongan ba case ke ada su Chennai haibasi puthok palai khrabani.